Forest and Environment Minister T.I. Shyamkumar gi disqualification gi case ki final hearing ngasi pangthokre. Speaker na judgment reserve tawduna thamkre. Ngasi ayu pung 13 rom tabadagi Speaker gi tribunal da jathakiba final hearing aduda petitioner gi maikaidagi Supreme Court ki senior advocate S.G. Hasnan na lepki aduga respondent gi maikaidana HSS paunam na lepki. Thobal District ki Charangpat Mamang Lekai Selom Local Thobal Left Man Canal Mapada ngala nungthil pung 2:30 rom tarakpada masakhangdaba naha amana mau ama mamai amasung makokta thangna yalamle thangna yanbadagi soklabi nupi adugi mamingna Thinguzam Somola Chahini Futaruk Mapuroiba Mohan Macha kawi hari. Jiribam District Laiba Industrial Training Institute asi mari leneba singamadi lenga ki meeting watpana ngasidi mathau tawbudi lairadana mapu pandana so londuna leiri nauna saba loiraba lengakna sanganaba thaurang tawramlaga sanga biramdraba ITI office yengsinbinaba leitabana mongsong amaga pangkhak oirakpana mayai kaba nisa sizinaba naha kayagi sana uniform onthokle. UKHRUL District ke manung chanba Ringui Village Rakharanda ngarang Art and Culture Minister JAYANTAKUMAR na Center for Cultural and Moving Image China Mingthonba Cultural and Heritage Complex ama sanaba urep uyung tamkre. Tharom gi sarongomoina State Health Society Manipuri madi Directorate of Ayush Lamphelga kusamnaduna nomugi oiba free health camp amasung awareness program amasu pangthoke. ELMUND Council asenduna Manipur da han boina numit nini chupna chathagadauba ELMUND General Conference lisingani kun ngasi MOTBUNG LS playground da hawdokre hawdopagi tharamadu da Chief Minister N Biren Agriculture Veterinary and Animal Husbandry Minister V Hangkhalian amasung Site 2 Assembly Constituency ge meleng amthang hawkipna maruoiba mithunglen singoina oiki. Nambol Assembly Constituency ki manung chanba Ishok Maning Chingya da laiba Akham Achauba chahi 39 apokpa A Mobi asi magi apokpa mamapa fu chaiduna tanthokpada natana tha surabi magi nupibu tamthina fu chaiba hatke tawbagi damak laikai digi tanthokle haina laikai gi club amadi mara paibi lupsingna senduna Chingfu Theatre Hall da ngarang numidang athengbada pangthokpa mifam amada lauthokre. Mamang thagi kuntragi numidangda Khurai Thongam Laikai da thokiba lambi gi khudongthiba thodok amada gari na taklambadagi laikhidraba Lausangkhong Mayai Laikai digi Soibam Boy misi gi mayokta semkiba JAC na ngarang ahingdagi kaukiba pungkun mari gi oiba Imphal UKHRUL lambi ban chathari ban asina lambi paring aduda miyamna chathok chasinda chauna kaiba piri. Higher and Technical Educational Institute singe gender sensitization gi matangda nomugi oiba workshop ama Indira Gandhi National Tribal University gi Department of Social Work na Manipur State Women Commission for Women ga khusamnaduna Makhan Khul da leiba University asigi Library Hall da pangthokre. CHILDLINE Bisnupur na sinduna anisuba CHILDLINE Advisory Board meeting lesing ani 38 kun Mini Secretariat Complex Bisnupur da leiba DC office ke conference hall da ngasi pangthokre. Thoramadu da DC Bisnupur Nita Arambam SP Bisnupur Priyadashri Laishram ZEO Bisnupur and Tikendrajit na maruoiba mithunglen singwen sarukya khi. Ngarang nungthil pung 3 rom tabu matamda CHANDEL District ke Molcham Police Station gi manung chanba Faishazang Village se leiba Kunipan suba RAJPUT rifle gi camp ta UNLF ki Lanmi Singlup MPA ni chingnaba singna bom amadi nongmai kapsinduna landakre. RAJPUT rifle gi maikai digisu handuna maikai ani makta punghai amarom khothokna ki thakdoga duda asokapan yaubagi pau phangba leitri. Mau Imphal Market Coordinating Committee Lamlongai Mantripukhi Multipurpose Cooperative Society amade Apunba Development Committee na sinduna mafam hongduna chatharakpa Mau Kaitel ngasi Mantripukhi Community Hall da kakre. Mau gi tongan ba mafam singdagi puraktuna yolliba chana thaknanaba ano open sing yauna polam kaya miyamna mahoksagum pamna lainaki. Coordinating Committee All Manipur Youth and Students Organization na private school kayada computer lab thamnaba lepalaitana changsiliba campaign gi saruk amoina ngasisu ani suba tangkaki ahanba oina kaikhu da leiba Hafiz Brighter Academy da computer lab ama hangdokre. IGAR South Kilising Makhada Kuntaruk Suba Sam Rifles ki More Battalion na sinduna ngasi More Town da career counseling gi program ama pangthokre. Chahi nauriba inkalakliba angang singbu afaba maikaida lamjingnabagi pandamda St George School More gi School Authority ga khusamnaduna pangthokiba thoromaduda National Skill Development Center ge mahairoi sing susarukya ki. India ki oina maming leraba music record level amadi film production company ama oiriba T series na North East leriba performing arts amadi pre and post production bu pamjaba miyoi singidamak course kaya tamnabagi khudongchaba piri haina T series chess work academy gi CEO Suvadip Sa na phongokre.
Major Bob Kathing ge chamaga supna nipan suba mapok kumon thoram ge mani lenana Major Bob Kathing football tournament ngasidagi hauna UKHRUL ge Wino Bajar da leiba Tangkhul Naga Long da hokre ngasidagi hawdokpagi thoram aduda 10 sector Assam Rifles ki DIG Brigadier Ravi Yadav na chief guest oiduna hawdoke ngasidagi hawriba football tournament asi lakliba February gi tara fawa pangthokani amade tournament asi da UKHRUL district gi punna team tarani thoina sarkyari Sweden da pangthokiba Golden Girls Boxing Championship ki kilogram yankhai mari gi Junior Girls category da sanagi medal lawrakrabi WANGJAM ETHOIBI CHANU ngasi Imphal International Airport ta thunglakrai WANGJAM ETHOIBI mayang Imphal dagini mahak WANGJAM Sunil amasung WANGJAM Bimola ani gi ahum subi machanupini